ꯄꯨꯟꯁꯤ ꯂꯩꯄꯨꯜꯒꯤ ꯁꯩꯍꯧ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯤꯜꯂꯤꯕ ꯅꯨꯡꯁꯤꯕ ꯗꯜꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯁꯨꯔ ꯑꯗꯨꯅ ꯊꯣꯔꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯄꯨꯛꯅꯤꯡ ꯃꯥꯕꯨꯗꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯨꯈꯤꯕꯅꯤ꯫ ꯃꯩꯔꯥꯕꯒꯤ ꯌꯨꯝ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜꯒꯤ ꯔꯨꯝꯅꯤ꯫ ꯃꯈꯨꯠꯇ ꯋꯥꯏꯟ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯒ ꯀꯩꯅꯥ ꯑꯣꯛꯄꯒꯤ ꯀꯕꯣꯛ ꯆꯥꯏꯔꯒ ꯃꯩ ꯑꯣꯛꯂꯤꯕ ꯑꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤꯠꯂꯨꯗ ꯄꯤꯔꯥ ꯏꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯉꯝꯗꯕ ꯃꯤꯀꯨꯞꯇꯣ꯫ ꯉꯥꯎꯔꯨꯔꯦ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ, ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯂꯒ ꯃꯈꯥꯗ ꯇꯞꯅ ꯊꯥꯗꯩ꯫ ꯂꯥꯏꯖꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣꯀꯣ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯀꯤꯒꯤ ꯃꯤꯠꯌꯦꯡ ꯊꯩꯗꯣꯛꯇꯦ꯫ ꯂꯥꯏꯖꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ꯫ ꯌꯦꯡꯅ ꯌꯦꯡꯅ ꯂꯥꯏꯖ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯣꯀꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯦ, ꯇꯨꯃꯤꯟ ꯃꯪꯂꯒ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯚꯦꯟꯇꯤꯂꯦꯇꯔꯗꯨ ꯃꯈꯣꯜ ꯍꯧꯅ ꯕꯤꯞꯄꯤꯡ ꯇꯧꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨꯗ ꯔꯣꯀꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯆꯞ ꯇꯤꯡꯂꯒ ꯂꯩꯔꯝꯕꯗꯣ ꯄꯥꯈꯠꯅ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯜꯂꯤ꯫ ꯂꯥꯏꯖꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯀꯩꯁꯨ ꯇꯥꯕ꯭ꯔꯣ? ꯋꯥꯍꯩꯗꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯔꯣꯀꯤ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁꯇꯣ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯈꯨꯠ ꯃꯁꯥ ꯊꯛꯊꯛ ꯅꯤꯛꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯤ꯫ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯚꯦꯟꯇꯤꯂꯦꯇꯔꯗꯣ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯄꯜꯁ ꯂꯩꯇ꯭ꯔꯦ꯫ ꯍꯥꯔꯠꯀꯤ ꯔꯦꯠꯇꯨ ꯆꯦꯟꯈꯤꯗ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯔꯣꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯄꯥꯈꯠꯄꯅ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯦ꯫ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯧꯏ꯫ ꯂꯥꯏꯖꯥ, ꯃꯤꯠ ꯄꯥꯡꯉꯨꯁꯦ, ꯙꯝꯆꯥ ꯂꯥꯜꯂꯦꯕ꯫ ꯃꯤꯠ ꯄꯥꯡꯉꯣ ꯂꯥꯏꯖꯥ, ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯔꯣꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯅꯥꯛꯇꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯏ꯫ Is anyone out there? ꯗꯣꯛꯇꯔ! ꯗꯣꯛꯇꯔ! ꯉꯥꯛ ꯎꯏꯊꯔꯨꯔꯕ ꯅꯔꯁꯇꯨ ꯈꯣꯟꯖꯦꯜꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯒ꯭ꯂꯥꯁ ꯉꯥꯛꯇ ꯈꯥꯕ ꯑꯣꯏꯕꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯈꯪꯂꯨꯗꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯕꯅ ꯃꯤ ꯆꯤꯛꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯥꯅ ꯂꯥꯎꯕꯗ ꯃꯌꯥꯝꯗꯨ ꯃꯍꯩ ꯃꯍꯩ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯗꯣꯛꯇꯔꯁꯤꯡꯗꯨꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯂꯔꯦ꯫ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯗꯨꯅ ꯇꯍꯥ ꯇꯍꯥ ꯌꯦꯡꯂꯝꯂꯒ ꯗꯣꯛꯇꯔ ꯑꯃꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯏ꯫ It is a cardiac arrest. Bring the CPR. Hurry. ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡ ꯑꯗꯣ ꯃꯥꯏꯀꯩ ꯈꯪꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯔꯣꯀꯤꯗꯤ ꯆꯞ ꯌꯨꯡꯅ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩ꯫ ꯌꯦꯡꯅ ꯌꯦꯡꯅ ꯂꯩꯔꯤꯕ ꯑꯦꯇꯦꯟꯗꯦꯟꯠ ꯑꯃ ꯑꯅꯤ ꯆꯪꯁꯤꯜꯂꯒ ꯃꯥꯕꯨ ꯃꯄꯥꯟꯗ ꯇꯞꯅ ꯏꯟꯊꯣꯔꯛꯂꯤ꯫ ꯇꯞ ꯇꯞꯅ ꯇꯨꯡꯍꯟꯗꯨꯅ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯒ ꯌꯦꯡꯂꯤꯕꯤ ꯃꯥꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯟꯅ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯟꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯪꯅꯕ ꯔꯨꯝꯗ ꯂꯩꯔꯝꯕ ꯃꯣꯅꯥ ꯍꯥꯊꯨ ꯍꯥꯊꯨ ꯔꯣꯀꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯃꯌꯥꯝ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏꯖ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯃꯣꯅꯥ ꯄꯥꯈꯠꯅ ꯔꯣꯀꯤꯒꯤ ꯃꯁꯥꯗꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯀꯤ ꯃꯣꯅꯥꯗ ꯌꯦꯡꯂꯛꯇꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯔꯤꯕꯤ ꯃꯥꯕꯨꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯆꯦꯟꯁꯤꯟꯅꯈ꯭ꯔꯦ꯫ CPR ꯂꯧꯗꯨꯅ ꯈꯨꯗꯛꯇ ꯂꯦꯞꯈ꯭ꯔꯕ ꯃꯤꯍꯨꯜ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯂꯛꯅꯕ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯤ꯫ ꯊꯣꯡꯗꯨ ꯌꯥꯝ ꯊꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔꯒ ꯈꯜꯂꯤꯕ ꯀꯔꯇꯦꯟ ꯑꯗꯣ ꯍꯩꯖꯤꯟꯈꯤꯕ ꯎꯕꯗ ꯃꯣꯅꯥ ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯔꯣꯀꯤꯗ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯒ ꯍꯪꯂꯤ꯫ ꯗꯥ ꯔꯣꯀꯤ, ꯂꯥꯏꯖꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯑꯩꯅ ꯍꯪꯂꯤꯁꯦ ꯈꯨꯝꯃꯣ꯫ ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯃꯣꯏꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯥꯏꯅꯦ? ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯌꯥꯝꯕꯨꯡꯗ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ? ꯍꯟꯗꯃꯨꯛꯇꯤ ꯔꯣꯀꯤ ꯃꯣꯅꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯂꯥꯏꯖ ꯑꯃꯗꯤ ꯃꯩꯔꯥꯕ ꯑꯅꯤꯒꯤ ꯃꯤꯆꯪꯗ ꯊꯃꯣꯏ ꯀꯌా ꯑꯃꯁꯨ ꯂꯦꯞꯂꯤ ꯍꯥꯏꯕ꯫ ꯋꯥꯗꯤ ꯉꯥꯡꯗ ꯇꯞꯅ ꯇꯞꯅ ꯇꯨꯡꯍꯜꯂꯒ ꯄꯔꯦꯡ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯃꯣꯅꯥꯗꯤ ꯀꯞꯂꯒ ꯊꯣꯡꯗꯨꯗ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ꯫ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯕꯗꯣ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔ ꯇꯞꯅ ꯊꯣꯔꯛꯏ꯫ ꯀꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯉꯤ꯫ ꯃꯣꯅꯥꯁꯨ ꯗꯣꯛꯇꯔꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯗꯣꯛꯇꯔꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯉꯤ꯫
ꯗꯣꯛꯇꯔꯗꯨꯁꯨ ꯃꯣꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯟꯊꯩ꯫ ꯇꯥꯍꯥ ꯇꯥꯍꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯅꯦ ꯇꯥꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "We almost lost her, but she's fine." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯣꯅꯥ ꯋꯥꯉꯥꯡꯗ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯄꯥꯈꯠꯂꯨꯕ ꯃꯤꯄꯥꯏꯔꯨꯕ ꯄꯨꯝꯅꯃꯛꯇꯣ ꯃꯤꯀꯨꯞꯇꯨꯗ ꯃꯥꯡꯈ꯭ꯔꯕꯗ ꯄꯦꯟꯅ ꯀꯞꯂꯤ꯫ ꯃꯇꯧꯗꯨꯗ ꯗꯣꯛꯇꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯣꯅꯥꯒꯤ ꯁꯥꯒꯟꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯊꯦꯝꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯔꯣꯀꯤ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯤꯂꯨꯗ ꯄꯤꯔꯥ ꯆꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯌꯦꯡꯅꯤꯡꯕ ꯁꯛꯇꯝ ꯑꯗꯣ꯫ ꯃꯤꯀꯨꯞꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯨꯗ꯭ꯔꯦ꯫ ꯕ꯭ꯂꯗ ꯇ꯭ꯔꯥꯟꯁꯐ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯂꯦ ꯄꯥꯎ ꯇꯥꯔꯐꯥꯎ ꯂꯥꯏꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯩꯔꯥꯕꯒꯤ ꯅꯤꯡꯉꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯁꯨ ꯊꯋꯥꯏ ꯆꯥꯛꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯎꯅꯤꯡꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯂꯨꯠꯂꯨꯔꯕ ꯃꯪꯂꯥꯟ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯔꯣꯀꯤ ꯃꯃꯤꯠꯇꯣ ꯏꯆꯣꯠ ꯆꯣꯠꯂꯝꯂꯤ꯫ ꯆꯥꯛꯂꯕ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯄꯤꯔꯥꯡꯅ ꯃꯥꯏꯊꯣꯡ ꯑꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯤ꯫ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯅ ꯁꯣꯜꯂꯤ꯫ "ꯂꯥꯏꯖꯥ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯂꯪꯖꯔꯨꯕ ꯏꯔꯥꯜꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯅꯃꯥꯡꯗ ꯂꯦꯞꯄꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ, ꯏꯁꯣꯔꯅ ꯄꯤꯕ ꯗꯟꯗꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯏꯐꯕꯤ ꯑꯣꯏꯌꯨꯀꯣ꯫ ꯑꯩꯒꯤ ꯀꯔꯥꯝ ꯆꯥꯎꯕ ꯅꯨꯡꯁꯤꯕꯕꯨ ꯃꯩꯔꯥꯕꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯂꯥꯏꯖꯥ." ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯔꯣꯀꯤ ꯃꯥꯏ ꯂꯩꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯉꯝꯗꯕ ꯊꯃꯣꯏꯕꯨ ꯄꯨꯗꯨꯅ ꯃꯗꯣ ꯃꯊꯟꯗ ꯆꯥꯛꯅ ꯈꯥꯡꯂꯤ꯫ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯁꯥꯈꯤ ꯑꯣꯏꯍꯧꯔꯕ ꯊꯋꯥꯏ ꯃꯥꯅ ꯊꯃꯣꯏꯕꯨ ꯆꯩꯅꯥ ꯄꯤꯕꯅꯤ꯫ ꯄ꯭ꯔꯦꯖꯦꯟ ꯇꯥꯏꯝ꯫ ꯇꯉꯥꯡ ꯇꯉꯥꯡꯕ ꯏ ꯃꯆꯨꯒꯤ ꯐꯅꯦꯛ, ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯣꯏꯔꯥꯡ ꯐꯤꯖꯜꯅ ꯃꯄꯥꯜ ꯑꯣꯏꯅ ꯄꯤꯛꯇꯛꯅ ꯆꯦꯜꯂꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯧꯇꯛ ꯆꯤꯡꯇ ꯔꯥꯁꯤ ꯂꯩꯕ ꯕ꯭ꯂꯥꯎꯁ ꯑꯃꯁꯨ ꯂꯤꯠꯂꯤ꯫ ꯐꯅꯦꯛꯇꯨꯒ ꯆꯥꯅꯕ ꯃꯆꯨꯗ ꯏꯜꯂꯤꯕ ꯐꯤ, ꯐꯤꯒꯤ ꯁꯔꯨꯛ ꯈꯔꯅ ꯃꯀꯣꯛꯇꯣ ꯀꯨꯞꯄꯣꯏ ꯈꯣꯡꯕꯣꯏꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯅ ꯅꯤꯡꯊꯤꯖꯩ, ꯆꯪꯈꯣꯟꯅ ꯐꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯣ ꯏꯁꯧꯅ ꯍꯥꯡꯆꯤꯠ ꯂꯥꯡꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯅ ꯇꯧꯔꯤꯗꯣ ꯌꯦꯡꯒ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯃꯤ ꯂꯩꯕꯒꯤ ꯃꯅꯤꯡ ꯇꯝꯅ ꯁꯥꯎꯕ ꯌꯥꯗꯕꯗꯣ ꯃꯤ ꯆꯠꯅꯈ꯭ꯔꯕꯗ ꯏꯁꯧꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯃꯅꯥꯇꯣꯟꯗꯣ ꯐꯤ ꯐꯤ ꯀꯥꯝꯂꯒ ꯃꯃꯤꯠꯇꯨꯅ ꯑꯔꯩꯕ ꯃꯈꯩ ꯄꯩꯗꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯤ꯫ ꯒ꯭ꯌꯥꯁ ꯔꯦꯛ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯩꯔꯥꯕꯗꯤ ꯄꯛꯅꯣꯛꯇ ꯅꯣꯛꯅꯤꯡꯈ꯭ꯔꯦ꯫ ꯋꯥꯗꯤ ꯉꯥꯡꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯅꯥ ꯍꯥꯞꯄ ꯕꯥꯎꯜ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯩꯔꯥꯕ ꯅꯛꯁꯤꯜꯂꯛꯏꯈꯩ ꯂꯥꯏꯖ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯈꯔ ꯄꯥꯏꯁꯤꯜꯂꯨꯕꯒ ꯃꯁꯥꯗꯨ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯔꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯏꯖꯒꯤ ꯅꯥꯛ ꯌꯧꯔꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯥꯎꯜ ꯑꯗꯣ ꯇꯞꯅ ꯄꯤꯔꯛꯏ꯫ "ꯁꯦ." ꯂꯥꯏꯖ ꯁꯥꯎꯅ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯂꯒ ꯍꯧꯔꯛꯏ꯫ "ꯍꯧꯖꯤꯛꯄꯨ ꯁꯅꯥ ꯊꯣꯡꯕ ꯃꯇꯝꯂꯣ? ꯂꯩꯔꯤꯕ ꯑꯦꯟꯁꯥꯡ ꯃꯌꯥꯝꯁꯦ ꯌꯥꯝꯕꯨꯡꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯔꯒꯦ?" ꯃꯩꯔꯥꯕ ꯅꯣꯛꯏ꯫ ꯀꯔꯤꯗꯕꯨ ꯅꯣꯛꯅꯤꯡꯕꯅꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯤ꯫ "ꯋꯥꯁꯛ ꯉꯥꯛꯇꯣꯏꯅꯤ꯫ ꯉꯁꯤ ꯁꯅꯥ ꯊꯣꯡꯕ ꯆꯥꯍꯧꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯍꯧꯔꯔꯣꯏ꯫ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤ꯫ ꯈꯨꯠ ꯅꯥꯔꯁꯨ ꯍꯣꯔꯦꯟ ꯅꯝꯕꯤꯒꯦꯕ, ꯀꯧ ꯆꯤꯛꯑꯁꯨ ꯁꯤꯅꯥꯔꯤꯁ ꯄꯤꯖꯒꯦ." ꯋꯥꯍꯩꯗꯨꯗ ꯄꯦꯟꯈ꯭ꯔꯦ ꯂꯥꯏꯖ꯫ ꯃꯃꯤꯠꯇꯣ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯁꯥꯎꯅꯤꯡꯕꯗꯨ ꯈꯥꯡꯉꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯕꯥꯎꯜꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯃꯥꯏꯗꯨ ꯒ꯭ꯌꯥꯁ ꯂꯣꯝꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯥꯅ ꯉꯝꯗꯨꯅꯇ ꯂꯥꯛꯄꯅꯤ, ꯉꯁꯤꯁꯨ ꯃꯥꯅ ꯉꯝꯗꯨꯅ ꯍꯦꯛ ꯊꯣꯡꯍꯜꯂꯤ꯫ ꯃꯩꯔꯥꯕꯒꯤ ꯃꯇꯧꯗ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯑꯅꯤꯗꯨꯗ ꯌꯦꯛꯂꯨꯗ꯭ꯔꯦ꯫ ꯑꯃ ꯆꯪꯂꯨꯔꯁꯨ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯏꯪꯒꯤꯠ ꯑꯣ ꯏꯔꯥꯡ ꯑꯣ ꯍꯦꯛꯇ ꯇꯥꯟꯊꯣꯔꯛꯏ꯫ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯒ ꯕꯣꯔ ꯀꯩꯅꯥ ꯆꯥꯛ ꯆꯥꯕ ꯌꯦꯡꯕꯗꯨ ꯇꯧꯗꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯈꯛ ꯇꯔꯛ ꯇꯔꯛ ꯆꯥꯔꯤ꯫ ꯃꯔꯩꯗꯤ ꯃꯔꯩꯅꯤ ꯍꯥꯏꯕꯕꯨ ꯃꯩꯔꯥꯕꯅ ꯇꯧꯔꯤꯗꯣ ꯂꯥꯏꯖꯒꯤꯗꯃꯛꯅꯤ꯫ ꯏ ꯇꯣꯏꯅ ꯁꯤꯟꯕ ꯃꯔꯝꯅ ꯃꯤ ꯌꯥ ꯂꯥꯡꯕ ꯃꯇꯝꯗ ꯂꯥꯏꯖ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄ ꯑꯃꯗꯤ ꯍꯨꯃꯥꯡ ꯀꯥꯡꯕ,
ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯇꯠꯇꯅ ꯍꯧꯏ ꯃꯇꯧꯗꯨ ꯈꯪꯕꯅ ꯃꯩꯔꯥꯕꯅ ꯃꯗꯨꯗ ꯇꯥꯅꯕ ꯁꯤꯟꯕꯅꯤ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯕꯅ ꯂꯥꯏꯖ ꯆꯥꯛꯇꯣ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯀꯥꯈꯠꯂꯛꯏ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅꯒꯨꯝ ꯏꯆꯝ ꯆꯝꯃꯤ ꯂꯥꯏꯖꯅ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯃꯤ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯈꯨꯖꯤꯁꯤꯡꯗꯣ ꯑꯃꯃꯝꯇ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯥꯏꯊꯣꯡꯗꯁꯨ ꯏꯁꯥꯎ ꯁꯥꯎꯔꯤ ꯃꯥ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯅꯤ ꯃꯩꯔꯥꯕ ꯆꯪꯂꯛꯂꯒ ꯂꯦꯞꯂꯔꯤ ꯃꯈꯨꯠ ꯑꯅꯤꯅ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯊꯣꯡꯖꯤꯜꯂꯨꯗ ꯉꯥꯊꯔꯞ ꯇꯧꯅ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯤ ꯃꯥꯒꯤ ꯃꯇꯧꯗ ꯃꯤꯡꯁꯦꯜꯗꯒꯤ ꯎꯔꯒ ꯂꯥꯏꯖ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛ ꯄꯩꯁꯤꯜ ꯇꯧꯔꯒ ꯂꯩ ꯈꯨꯖꯤ ꯈꯨꯗꯣꯞꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯐꯨꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯩꯔꯥꯕ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥ ꯐꯥꯔꯛꯏ ꯃꯇꯧꯗ ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯅ ꯃꯩꯔꯥꯕꯗ ꯇꯊꯛꯇꯗ ꯌꯦꯡꯉꯤ ꯀꯩꯅꯣ ꯈꯨꯠꯁꯤꯠ ꯐꯥꯔꯤꯁꯦ ꯊꯥꯗꯣꯛꯑꯣ ꯃꯩꯔꯥꯕ ꯅꯣꯛꯏ ꯃꯇꯧꯗ ꯄꯥꯈꯠꯄ ꯃꯇꯧꯗ ꯍꯦꯟꯅ ꯑꯗꯨꯝ ꯂꯛꯅꯅꯤꯡꯕ ꯄꯣꯛꯂ ꯃꯥꯜꯂꯤ ꯂꯥꯏꯖꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯈꯪꯁꯤꯜꯂꯤ ꯃꯥꯒꯤ ꯃꯇꯧꯗ ꯂꯥꯏꯖ ꯃꯃꯤꯠꯇꯨꯅ ꯃꯩꯔꯥꯕꯕꯨ ꯇꯠꯇꯨ ꯇꯠꯇꯨ ꯌꯦꯡꯂꯒ ꯃꯈꯨꯠ ꯂꯩꯗꯨꯅ ꯍꯥꯏꯔꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯑꯝꯕꯣ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯤꯗꯦ ꯁꯤꯗ ꯍꯤꯗꯥꯛ ꯈꯔ ꯊꯥꯈꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯥꯏꯕ ꯀꯟꯕꯗ ꯕ꯭ꯔꯖ ꯆꯪꯗ꯭ꯔꯦ ꯂꯥꯏꯖꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯏ ꯑꯉꯥꯎꯕ ꯃꯇꯧꯗꯣ ꯅꯨꯄꯤꯗꯨꯗꯤ ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎꯈ꯭ꯔꯦ ꯆꯞ ꯇꯤꯡꯅ ꯃꯩꯔꯥꯕꯗ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ ꯍꯥꯏꯅ ꯍꯥꯏꯅ ꯃꯩꯔꯥꯕ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡ ꯌꯧꯔꯛꯂꯦ ꯂꯥꯏꯖ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯉꯤ ꯄꯥꯈꯠꯄ ꯃꯇꯧꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯇꯞꯅ ꯍꯥꯏꯔꯤ ꯑꯩ ꯐꯤꯌꯣꯡꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯒꯤ ꯃꯁꯥꯗꯣ ꯐꯠꯍꯟꯗꯣꯛꯏ ꯅꯨꯄꯤꯗꯨꯁꯨ ꯃꯈꯨꯠꯇꯣ ꯍꯥꯊꯨ ꯍꯥꯊꯨ ꯁꯠꯇꯣꯛꯂꯒ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯁꯤ ꯍꯥꯏꯕꯕꯨ ꯆꯥꯒꯦ ꯇꯧꯏꯅꯦ ꯉꯥꯡꯅ ꯉꯥꯡꯅ ꯕꯦꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯨꯡꯏꯟꯅꯔꯛꯏ ꯂꯥꯏꯖ ꯇꯐꯤꯡ ꯇꯐꯤꯡ ꯐꯤꯌꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃꯒ ꯈꯨꯗꯩ ꯍꯪꯒꯥꯝꯄꯥꯜ ꯃꯗꯨꯃꯒ ꯇꯥꯞ ꯄꯥꯏꯔꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯐꯃꯨꯡꯗ ꯐꯝꯂꯒ ꯐꯨꯔꯤꯠꯀꯤ ꯒꯣꯗꯥꯝꯗ ꯂꯧꯊꯣꯛꯂꯤꯗꯣ ꯇꯥ ꯇꯥ ꯆꯪꯁꯤꯜꯂꯒ ꯄꯤꯔꯛꯏ ꯏꯁꯦ ꯑꯁꯨꯝ ꯂꯨꯍꯣꯡꯉꯨꯔꯣ ꯃꯩꯔꯥꯕ ꯅꯣꯛꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯈ꯭ꯔ ꯃꯥꯜꯂꯤ ꯂꯥꯏꯖꯗꯒꯤ ꯈꯨꯗꯩꯗꯣ ꯂꯧꯔꯨꯔꯒ ꯀꯕꯣꯔꯗ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯎꯠꯊꯣꯛꯇꯕꯒꯤ ꯋꯥꯅꯤ ꯂꯥꯏꯖ ꯃꯁꯥꯗꯣ ꯆꯣꯛꯊꯔꯦ ꯃꯀꯣꯛꯇꯣ ꯏꯉꯥꯎ ꯉꯥꯎꯔꯤ ꯈꯔ ꯄꯣꯊꯥꯗꯨꯅ ꯂꯩꯖꯒꯗꯕ ꯍꯛꯆꯥꯡꯗꯣ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯅꯝꯗꯨꯅ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯃꯥꯁꯨ ꯃꯇꯧ ꯑꯃꯅꯤ ꯃꯅꯥꯛꯇ ꯊꯝꯅꯤꯡꯕꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯅꯤ ꯐꯤꯌꯣꯡꯕ ꯂꯣꯏꯔꯒ ꯀꯕꯣꯔꯗ ꯔꯨꯝꯗꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖ ꯚꯥꯞ ꯑꯣꯏꯗ ꯌꯦꯡꯊꯣꯛꯂꯨꯏ ꯈꯨꯗꯩ ꯍꯪꯒꯥꯝ ꯃꯄꯥꯜꯗꯣ ꯍꯩꯕ ꯍꯩꯇꯕꯣꯏ ꯁꯦꯠꯂꯤꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯛꯏ ꯊꯤꯜꯂꯤꯕ ꯆꯟꯗꯣꯜꯗꯨꯃꯁꯨ ꯃꯄꯣꯞ ꯀꯥꯏꯗ ꯂꯩꯔꯤ ꯃꯨꯊꯠꯄꯁꯨ ꯇꯧꯗꯦ ꯑꯗꯨꯃꯛ ꯊꯝꯂꯤ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯔꯥꯁꯤ ꯂꯩꯔꯤ ꯑꯁꯨꯝ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯂꯤꯗꯨ ꯑꯃꯨꯛ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯅꯍꯧꯅꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯦ ꯌꯨ ꯊꯛꯂꯣꯏ ꯍꯥꯏꯕꯇꯅꯤ ꯅꯨꯄꯥꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯃꯤꯠꯇꯨꯅ ꯂꯥꯏꯖꯗꯁꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯂꯤ ꯐꯅꯗꯤ ꯀꯨꯏꯅ ꯂꯩꯅꯩ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕꯅ ꯃꯩꯔꯥꯕ ꯃꯈꯣꯡꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯂꯒ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯆꯪꯂꯛꯇꯨꯅ ꯐꯝꯂꯔꯤ ꯃꯅꯥꯛꯇ ꯀꯥ ꯍꯦꯟꯅ ꯅꯛꯄꯅ ꯑꯅꯤꯃꯛ ꯃꯤꯍꯨꯜꯗꯣ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯅꯨꯄꯥꯗꯣ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯅꯛꯅ ꯐꯝꯃꯨꯔꯤꯁꯤꯅ ꯂꯥꯏꯖꯁꯨ ꯈꯜꯂꯤ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝ ꯅꯛꯅ ꯐꯝꯃꯛꯏꯁꯤꯅ ꯈꯟꯅ ꯈꯟꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯨꯏ ꯑꯃꯗꯨꯁꯨ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯑꯣꯏꯕꯅ ꯃꯤꯠꯆꯥꯅꯩ ꯀꯨꯏꯅ ꯃꯤꯠꯆꯥꯅꯕ ꯉꯝꯗ ꯃꯃꯥꯏꯁꯤꯡꯗꯣ ꯐꯠ ꯐꯠ ꯂꯩꯊꯣꯛꯅꯩ ꯂꯩꯅꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯃꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ ꯑꯗꯨꯝꯅ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯃꯩꯔꯥꯕꯗꯣ ꯃꯣꯂꯤ ꯃꯣꯂꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖ ꯃꯤꯍꯨꯜꯗꯣ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯃꯥꯒꯤ ꯈꯨꯀꯧꯗꯣ ꯂꯥꯏꯖ ꯇꯧꯐꯝ ꯈꯪꯗ ꯏꯜꯂꯤꯕ ꯐꯤꯒꯤ ꯐꯤꯖꯤꯗꯣ ꯄꯥꯏꯁꯤꯜꯂꯒ ꯈꯨꯝꯃꯤ ꯊꯧꯁꯥꯗꯕ ꯁꯥꯔꯒ ꯀꯩꯅꯣ ꯈꯨꯈꯨꯝꯗꯨꯗ ꯅꯨꯄꯥꯗꯣ ꯇꯨꯃꯤꯟ ꯅꯣꯛꯏ ꯃꯤꯅꯣꯛꯇꯨ ꯈꯖꯤꯛ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ
Matamse ayore potharodana. Hoi haiduna ta khumlamlanga laisa phamlamadagi pohogoli. Gyani ta da prapap changsilanga phamung apakpagi kangkhalalo lamlaga haithage tawi. Adubu kadomdagi no mairaba prapap changsilanglaga khudang du fai. Laisa mairaba da ngakni yinglaga kaino pamungonare khamphom khangdrew hayedo nungsi wari sabagi matam khrata oiraso pibiramladi asuk thine ikairamloi adubo ikai nusi phumnamak tung oinaramlaga ningai kanduna manak yorakle anido machi lengnade mairaba laisa ki khutto thadokte matauda laisa mairaba de yengbadi ngamda itap tap naire pham thagi ambong khutsemda laisa ki makhutto thadokte ahoina dum hina chena paisilanga hairei seba tawbiona lobunati seba tawsegena lobune se tumina fam ai loi tawgi si hairanga phamunga pakpaduna laisibu phamalli haidorakli bawado nushibadi lairi chawning murum soli is ngasai de tawri mayapsina utagi hairamaga mana chumba sakre mana yingna mairaba mongado ningthisana semkre tawribado sabani mai chumde mamit ki ingang laga seba phaba sarido khalubada amuk suno ninglei phamungdo haibai taboi kabak semjilaga laisada amu ansilai yingje haibatani wangangda phamungda tapna famthai tofom khangda khoibado ngyak yenglumlaga laisada ansilaga ta tairi Thayengusira Liza bisum dusuklaga sauningna khumi Inkra kansida kanagi thano Mairaba tapna Aide ingde Wahaiduda amuk sauning lei Sauningna khuma imaso Yu tha adi kaide ingba khangdeba Yeninglaga yamu yengucho aidi ngamarai tumani Ngangna phugolaga prap laktuna phamjawda kakhatkre Mas ikai ribani mairabana yu thalakpagi tanja lauraga saujinari saurang phamungda kakhalaga tamni thakri phaijab tamuk lamlaga chingkhatuna mairabada mamitto phaijai yinglamlaga hiptaki matawduna yinglamlaga mairabaso mamaidu leitholaga murum soli kari nupino sibo ingit iranga amatta khangdaba sibo filamga amta yengakta jalo hoine isau langna bhonaringe romantic class to bang tawridani si hairaga yenglakpada masado khakre khangi laisa mabo paini yenglambawbada khanglibani upai leita noksinaraga khangli mani yengna napido phet haidoktuna mamaido kachilongna ansinkre matawduda mairabasu yaroi khanglana makhongdo fathangatuna laisagi nakta hitharai mani tharakpagi sahum phanglabada Liza sauning murum soli Yuna marakta kadai dagi romance no Yu da thakladi yu thakpagi magun nga udana adusu nate ikai khangdaba namai do yu thakpam do dok lamaga awai ba mai purai nuksi dena sunging biroi khonjal thokna saudrabaso Liza wakhaladi songna luton yori manglan kaya mangkhibani maso manasi hairak aina sumna khumba adubo nupadogi matonda pumchai chairamada penane saulanglibani ngayak som tumina leine ichik imi kupto kok machadada wakhal kya masu khalli wakhal kanna khangai chairaktuda mairaba tapna yawanduna mangonda wasilakpagi sawmama khangpang phanglakpada laisa mamit mana chap yungi kari hairakani kari tawrakani khalinge khanna tablamna hairi kayam khina saukidoino Laisa khumde tasanadana tumile Mairabasu khangi matawdo wadingangda nokmi Laisa gi nakta hena nakna sangsilai matawduda Laisa miholgi khonjeldo hena yakhalai khonjeldo ka hena kankhibana nakna sangsilakliba mana takidra khanbada mamitto train oisilaga khangjili Mairabasu khangi pakhat chawbi magi matawda Thawna faba thamoido khangson sonthakre haigi khanba tawgi khanba pumnama
nathairamlaga sobliba phaijobto ningthijana semjinbirei amuktang yinglammi Nungsina masado khara sathoraklaga hanangi mafamda amuk hithakre thamoido ingthakraboi ningbani adubu ingthade mathada chena konsinjage khallubado asa kaibagi ningamdana soli mathong chadraba wakhalna thamoi mabo pangdaba haiduna tathi chairi thamoi wakhal gilan aduda mairaba sauningna machinda soli santhangnana moi mapa kanano yu thaaga ikaiba phai haise Nungsi haibagi thona fola hendaba ngasi haiba numisidagi yu nangdadi thakhraroi ngangna nakana laithokduna yinglai inung he Nungsiradana magi nupini haiduna manakta ningaidana tamlibado ubada amuk sama monok laga wakhalna khalli asuk Nungsibi mase ngasidagidi nungti uba fangadoini ko si mangaire kaino sidagi henba kai leirenge Nungsi haina drasul honge inakta leire punsigi oi leirani wakhal khanna mairaba pisumdo khajik suktaraga masadu chumna muk leikre makhot anido thangalaga monkhangnaraga khaliba wakhaldo makhatai adubu yamdaba piktak toba romance machamdi tawningbani se luhongba ehingse sumainadi tawnadamni yambung aibu punsigi thadopigano haigadrana expect tawrubabo ingthamthagi ehingsida humai humdaba oire khanda amuksu leithoraktuna laisada yingi adubu yingna wakhal khanba lepte thamoi irang hawalamaga pena tumona unhi maraksida walang thagi maisa danglaba thamoi gi ningai se themongi nang pena tumu maithong da amuso hanagi mafam danjilaklaga sorma pi ama tapno honthai mamituna ungsu ungbidraba fen duda munni yinglaga khojal khajik thokna solei luhongdringai romance class lamaso sumai waroi yamninga maktrasidi ngangna fen duda tumin yinglaga lei ungbirak loroi khangna yengluge sungamda tumin yenglaga lei